ngasi ayu phongkiba tuan manipuri se phongsing amasum thokiba thodok bothok maruoibe I pausing khongga saraga manipur top channel gi maikedi gi mayam da thamjagi hanbada manipur gi ahanba tangak ki mikhal ingnisingna losinkre bothadabagi sang sara 78.30 rom yoki singa masum tamgi polling station tarukta mikhal halabiyai taragani thai suba manipur legislative assembly gi ahanba tangak ki mikhal ngasi pangthokiba sada Humdraga Nipan point kuntra yona bot hadanakre Erang thokiba polling station taruglomda amuk hana bot hadanaraba yari amasum thodok masa khara natana pamdaba thodok ka hena thokidre hari Manipur gi assembly constituency kuntraga nipan gi polling station lisinga maga satre ka kunga mathoida bot hadanakiba aduda saitu hanglep amasum singat AC gi polling station khara da EVM Thugai thodok sing tholakpadagi madu thingnabo honabada security gi miyosina nongmai round kaya nongthakta kaptana miyambu lakshin gi hari pauksi esina election commission of india gi voter in out AFT gi numidang Athingba phamur report ki matungin state asigi apunba voter gi sada 78.30 gi sang yauna vote hadana ki hari report asigi matungina wangwo AC da sada maudraga mathoga point yankhai ke taruki sang na vote hadaduna khwaidigi sang wangba vote hadana ba constituency ori madugi matung tarakpada konthaujem AC da sada 90.10 paso AC da sada 90 gi sang na vote hadana ke ahan ba tangak ki vote hadana ba du Bishnupur district da sada 74.25 Chusampur district da 71.53 Imphal East da sada 76.64 Imphal West da sada 84.25 Kangpokpi district da sada 83.38 ki sang yauna vote hadana ki hari Bishnupur district ki oina Bishempur da sada 75.02 Kumbi da sada 71 Moirang da sada 75.87 Nambol da sada 73.08 Oinam da sada 71.04 amasum Thang da sada 80.10 gi sang da vote hadaki Chuchampur district ki oina Chuchampur AC da sada 70 Hanglep da sada 81.15 Saikot da sada 68.50 Singhat da sada 75.10 Thanglon da sada 72.69 amasum Tipaimuk da sada 64.10 gi sang da vote hadanaki Imphal East district ki oina Andro da sada 84.84 Hangang da sada 83.13 Kairau da sada 79.77 Khetrigau da sada 68.31 Khundrakpam da sada 74.77 Khurai da sada 74.76 Lamlai da sada 72.55 Thongju da sada 81.05 Wangkai AC da sada 70.32 amasum Yai School da sada 77.88 ki sang na vote hadana ki hari Imphal West ki oina Kaisam Thong AC da sada 84.13 Konthaujam da sada 90.10 Lamsang da sada 87.62 Langthawal AC da sada 80.66 Mayang Imphal da sada 84.14 Nauria Pakhang Lakpa AC da sada 77.80 Paso AC da sada 90 Sagolban AC da sada 84.28 Shamai AC da sada 76.78 Singjamai AC da sada 77.63 Thamaiban AC da sada 80.19 Odipok AC da sada 87.69 Wangoi AC da sada 91.56 ki sang yauna vote hadanaki Kangpokpi AC da sada 87.41 High School AC da sada 87.25 amasum Saitu AC da sada 78.32 gi sang na vote hadanaki ahanba tangak ki mikhal adura Cycle AC gi polling station number 46 by 54 left lane Saitu AC gi New Kaithil Manbi gi 51 by 46 Thanglon AC gi 56 by 10 Maiti amasum 56 by 19 Tinsuwong Hanglep AC gi 57 by 49 Lainom Singat AC gi manungsanba 60 by 10 MT Geltam amasum 60 by 43 Mokoni Masiga loinana Imphal East ki Khundrakpam AC gi 1 by 20 Sarungthel da mikhal gi vote hadaba loiraga tholakpa matamda mafam madura leiramba miyam EVM mullaga thugai khiari polling station sing asigi manungda Singat AC gi polling station number 60 by 10 MT Geltam amasum Cycle AC gi manungsanba 46 by 54 left lane di anawa machine sing puraklaga nauna vote hadanaba makhasa thaki amaramna vote hadana ringai gi manungda tuan political party khara amasum mirep singi maikedi gi wakat kya tharakpa leki
wakatsinga du thabak laukhatuna waroi purakwa hoki form taraga taret e amasum atai mari lena document sing RO na general observer single loina Mars amada yengsilaba matungna repol tawgani tawroi have lepkani haina CEO office na thadurokpa sirul aman haidi sirul aduna makhata na hai polling station singda mikhalgi mathau toriba miyoi sing housing district headquarters singda thunglaba hore EBM sing strong room da thamjin kibaga loina na security marol ahum thokna ngaktuna section na ngak senbagi thabak hokre ngasi mikhal pangthokiba du da polling station singi manak nakpa mafam singda tuan political party singi workers singna makhoi na sagatpa mirep sing office sing hangdok nakhi loina na makhoi na sagatpa mirep singna lakadaba lambi singda isingpun athanba lai phau sangbai athanbana singba thenduna mai paknaba thongni nakhi Mara sida Kairao Assembly constituency ki NPP candidate MD Nasir Khan Ilis Boboigi Scott singna ACSC ki manungsan bak Funal Maring Khulgi Funal Maring Primary School taba polling station number 632 da miyoi ama phu badana tana nongmai round khara kapadagi khosauna raba khunja singna irang horoktuna Scott gari thugai khraidi press na phangma pawda thawdo singa si ayupung mapan ga minute tararam taba matamna thokibani hairiba polling station adu nga si ayupung tarelom taba matamdagi bot thadana ba hawkhraba matung NPP gi mireb Nasir Khan Ilis Boboi laklaga maphamdura leramba miyema maki Scott singna phubada natana nongmai round kaya kapadagi khunja singna irang horoktuna Scott gari etu thugaibaga loinana mathak makha onthokibani Thaudo du gi pau phangma gi Irilbung police station gi osina lusingba team ama maphamda sangsindun irang adu laksin baga loinana thaudo du gi matana case ma lokhale haina su phungdokhi makha satharak poina to papaw mana khurai de irang laksin na ba tear gas kapkhre ahan ba tangak ki mikhal gi pot ngasi thadana khiba sigmari leinana khurai assembly constituency gi manungsana leiba lining thau lairakta BJP amadi NCP gi workers sing gi marakta irang tholakpadagi police na tear gas kaptun irang laksin khre Thaudo singa sinumidang wairam Athingba da bot hadanaba loiraba matungda thokibani BJP amadi NCP gi workers singa duna ungkhatna duna lairingai saira duda ACSC da housing sitting MLA su oiriba BJP gi mirepna NCP gi worker amada khongpakna kauri haina maral sidun irang horakibani masing yamlaba miyamna irang horakiba dubu lakshina bu honabada police na tear gas sel singa du kapkibani ngasi Manipur gi assembly constituency kuntraga nipana thadana kiba sida tuan polling station mapungoina singi assembly constituency kharada achauba irang thoktuna vote hanbegi phibam phaw yoki imphal gi oina punna yengbada sauna irang thoktrabasu proxy voting tawi habigi wahauda polling station kharada irang khara lekhi loinana minor oina mi aso apan khara yauki EBM gi kuthangda bot hadabegi process asi yamna tapamaramna tampaki mafam khrada numidang Athingba phawba bot hadanaki bot hadana na bohona bada pung ani humrom queue lepagi phibam ama lakhiba sida voter kyana pena ba phongdok naraki ngasi numidang pung mapalom taba phawba pangai gi polling station amada bot hadaba proxy tawi habigi wauda irang thokpadagi police na tear gas sel khra kaptun irang adubu lakshina na bohona ki haini supalakli Makasa tarak poina to pa mana Ukraine da lanang duna leramba Manipur gi mahiroi kangbu ama Romania yokre Ukraine gi Vinnytsia da lanang duna leramba Manipuri mahiroi khara thasi gi kunga taruk to bus tongduna Romania tamna thulaki badu ngarang ayuk angan bada Romania gi ngamkai lanchin duna housing Romania gi Bucharest city gi basketball stadium amada sangjafam lawduna leire mahiroi kangbu sida yoraki ba Ukraine gi Newzin Gogol State University da M.Tech tamlibi Erang Suzina na pauksi sida hai makoi tha sigi kunga tarukta Vinnytsia dagi Romania gi border tamna sanglaktuna kunga taret ke ayu angan bapung barorum tarakpada border aduda yoki adubu ngamkhai gi gate hanglaktabadagi border aduda pung taret lom leptuna leki Celsius degree -3 rom ingma mapamadugi lamhang aduda ihing supa ama leptuna laikhiba aduda awaba kayamarum mayoknaki Matam adu da India government amadi embassy ga su pau ningthi na fauna bangam da badagi India gi citizen sing adu amuk ke hena awabo ki tung da gate hanglaktuna Romania gi bus tongduna laklaga Bucharest haiba mafam sida ngarang Athingba da thungkibani city asigi basketball stadium amada India gi citizens khara sangja pham lawduna leraki Romania gi authority na makhoi gi tumba da sijinana ba faijupna singba phirol sana thaknaba marang kaina pebire adubu karamba matamna mafam asidagi India ra purakadagi haiba chapchaba khangmangamdri
इंडिया की एम्बेसी की पाव फाउनब मतमदा मखोइबु इंडिया दा पुरकनब स्पेशल फ्लाइट थारकपगी मतम चप चाब लेप ngamdri haina khangalaki adu moinama Romania lengakna India gi citizen sing asida nimit humni khaktagi visa piba maramna hairiba matam asigi manungda thoknaba hotna hodrabadi makatana leithaba yakigedra haibigi mipaiba poknari hai nakala moromda Ukraine gi Nizin Zaporizhia kiban singba tongan ba mafam singda panduna lehoba Manipuri mahairoi singa duri karama matamna mafam adudagi lauthokadagi haiba khangma ngamdri hairiba mafam singa sida bombing toina taba maramna phone network ningthina phangdabadagi pausi siga pau phone na bo hona badasu yamna ma awa boiri hairiba mafam singa sida lairiba mahairoi singa si sana thakna ba phau phanglatri habigi wakat kaya marum pausi sida mamangda paudam khiba leikhrabani Hiramsigi matang na Manipur lengana akhanaba miyeng sangbiduna India government amadi Union Ministry of External Affairs da kana takshin bagi tangai fadaba laidi masida sunatana Ukraine Russia conflict asida victim oiduna special flight singna India fawbo purakna ba thawrang tawriba bandi mamangna purakraba mahiroi singasi tuan state sing oinadi state lengana sinduna mahiroi singa du Delhi dagi makhoi gi state fawba halak hanana ba thawsil paikhat khiba laikhrabani State asigi oina so asigumba akhanaba thawsil paikhat biduna awana taraba lamdam asigi mahairoi singa sibu tekta kaidana mayum yahonanaba madi imung manungna wajariba singa siko honanaba state lengakna akhanaba thawsil paikhat biba yamnamak tangai fadi haina pausna palakli makhasa tharak poina to pawna mafam khrada Erang Toukhre Langthabal Assembly constituency ki NPP gi mirep ki gari thukairakle Taraganito Subo Manipur Legislative Assembly Mikalgi Ngasi Ahanba Phase ki vote thadanaki bada mafam kya Erang Toukhre Langthabal Assembly Constituency NPP da mereb oiriba karam Nabakishore gi gari ngasi karam makha laikai da Mikhal gamari lainana thokpa Erang amada nungna thomduna thugairakre hiramasi gamari lainana Langthabal kunjada leiba maki mayumna paumisinga unabada hai vote thadaba luisilagla nungthil pung mari makhairam tarakpada karam makha laikai polling station number 20/34 sida Erang Toukhre haina maki escort ka loina gari ani uhum sangsilubani maduda mafam maduda leramba sitting MLA gi workers in nung thaduna gari thugairakpa lakminariba miyoi singda khutpak na thabana singba thawong sing sa tharakhibani loina na maki security escort singa duna haina singna mak mafam maduda gi kanuna puthorakhibani polling station aduda mathau tawba agency na phongdorakpa gi matungina station asida proxy vote thadanaba honarakpada NPP gi agency aduna thingduna protest tawrubadi Erang adu tholakibani thawdo sida kahena asopani yahodre adubu NPP gi candidate asiga punna satminaba I20 car angoba masu registration number MN01G 2941 asigi mamang amadi maningi bumper gi saruk amasu maningi mingsil akai toki Nabasandra na makhatana hai polling station asida proxy vote masing yamna thadakre haiba pawfangle Maramisna station asi repol tono ba mari lena basingna khonagadabani kariguma repol tawdaba tarabadi court satuna wakatlagani hainasu pawsna phongdorakli tentangna to paw mana hit and run case ki compensation lakh ani de hengalagani center gari na thomlamlaga sien khiba hit and run gi case ta laikhidrabagi imungda lengangna piba compensation asi hana lupa lising kun ga manga oirambadu sayesi gi April amadagi lupa lakh ani da hengal halagani haina Road Transport and Highways Ministry na thokpa sirol amana khankre sirol asina makhatana hai gari na thomlamlaga sien kibada tamthina su oba miyamada piba compensation asi hana lupa listing taragani thoiga songa oirambadagi lupa listing yang khaidi hengalagani haina ministry sina tha sigi kunga manga da thokiba notification amana lepkibani anawi scheme asi compensation to victim of hit and run motor accident scheme 2022 haina khanagani Hairiba anobu scheme asina hana leba asida satnaramba Solatium scheme 1989 adu muthalagani asigumba case asida laikhidraba miyo edu compensation tharaknabagi damak akaknaba matam laigani loinana motor vehicle accident fund haiba akhanaba fund ama thamduna victim singda compensation pinaba thorang tawgani haina sufungdokhi atopa paw manamo India ra June thadagi covid ki marisubu wave mayuk naraba yai report Leba sidagi COVID ki ohum subu web lakshin mangam krabasu lakli bazun tha sidagi mari subu web amuk nauna mayuk narabi yai haina Indian Institute of Technologies Kanpur IITK gi researcher singa sataki research amana phongdorakli research report sigi matung ina mari subu web asi lakli bazun tha gi ani suba sayol digi horaga tha mari rom satlaba yai
अदुमैनमक वेब असी कयामुक यामना तमथिगदगी हाइबदुदि अनौबा बेरेन थोलकपा वैक्सीनेशन कापगी सांग बूस्टर डोज कापगी सांगदा लेपकनि हाइरि IIT कानपुर की मैथमेटिक्स डिपार्टमेंट की रिसर्चर साबारा प्रसाद राजेश बाई शंकरदर अमसुम सलफना लुसिंगदुना सतकिब सर्वे असि जिम्बाब्वे की डाटा अमर युमफम ओइदुना सतकिबनि स्टडी रिपोर्ट असि मेड R14 हाइना मिंथोनबा साइंटिफिक जर्नल अमदा फोंखरे हाइरि डाटा असिगी मतुंग इन मरी सुप वेब असी मखोइना डाटा खोंबा हौखिबा कुमजा इंग्लिशिंग अनिगा कुनगी जनवरी 19 दगी पारगा नुमित 9 गा 3 की मतुंग लाकनी हाइना पनहरि मरम असिना मरी सुप वेब असी जून 19 दगी हौरगा अगस्त 19 दा मतमदा ख्वाइदगी वांगबा मतम ओइरबा याय लोइनना वेब असी अक्टोबर 19 दगी हंदकी गनी हाइनासु पावसिना मखातानासु फोंदोरखली अदुबु मरासिदा कोविड अनब भेरियन संदोरक्लबदी डाटा चाउन अहोंब लापये मसिन मी सिबमदी संदोपगी सांग चाउना खेनब लेहलपसु याय हाइदि अमरोमदना कैराव AC की पोलिंग स्टेशन निपान की मिखल हननबा CEO दा वकटखरे नसीरुद्दीन असेंबली कॉन्स्टिट्यूएंसी 19 निपान की ngasi बोट थदनखिबदा कैराव AC की ओइना तुंगान तुंगान पोलिंग स्टेशन निपान BJP की एजेंट खक्तनतना अतोप एजेंट सिंग चंगनखिदब मरमना हारिबा पोलिंग स्टेशन सिगी ओइना रिपोल तौनब चीफ इलेक्शन ऑफिसर दा वकटखरे हैना कैराव AC द NPP की कैंडिडेट ओइरिबा नसीरुद्दीन इलिस बोयना फोंदोखरे मखासा थरक पोइना तो पपामना EVM थुगाइरमी हाइबगी चार्ज द कांग्रेस कैंडिडेट पुलिस न फजिंखरे सगोटपसिंगना बंद चतखरे खुदकता थादोक्तरबदी केस ओन अकन मुखोंजंग संगशिलगनी लाथोखरे ngasi pung 8 tagi hauraduna bot thadanakiba manipur gi 12 suba assembly election gi ahan phase ki assembly constituency 19 gi mikhal da yaukiba kangpokpi district ki 51 saitu ST assembly constituency to congress mere boiriba dr lamthin thang hawki polling station amagi electronic voting machine EVM थुगाइरमगा लोइना पोलिंग पर्सनल सिंह की हलंबा अमसुम फुरमी हाइबगी चार्ज ता पुलिस न फजिनखिबगी मयोक्ता मार्क सपोर्टर्स सिंह खुदक्त gi ban चताबौखरे लोइना कुकी स्टूडेंट ऑर्गेनाइजेशन हेडक्वार्टर की मैकेडिगिसु मार्क खुदक्त थादोरक्तरबदी अकन मखोंजंग संगशिलगनी हाइदुना लाथोखरे थाउदोदुगी मतंग बीजेपी मणिपुर प्रदेश की मैकेडिगी क्षेत्रमयु बाबानन एल देवेन अमसुम तोंगब्रम तेज कुमारना CEO मणिपुर अइबा वकत चिरोल अमा पिसिनखि BJP की मैकेडी की मियो अहुमना खुयेक पीदुना पिसिन की वकत चिरोल अदुदा केस अमा लखोट हनबिनबा अमसुम 51 साइतु STAC की कांग्रेस मिरेप डॉक्टर लमतिन थांग हाउकी अमसुम माकी कांगबुबु फानना बाइजकी असेंबली सेगमेंट की पोलिंग बूथ नंबर 46 ता थोखिबा थाउदोकसिंग अदुगिनी हाइबा वीडियो फुटेज अनि INC की कैंडिडेट ना पोलिंग बूथ मनुंगदा संगलकपा मसुम EVM थुगाइबिगी कवरेज यावबा मसुम सोलबा पोलिंग ऑफिशियल अमगी फोटोग्राफ मसुम अकाय अतोय थोलबा EVM की फोटोसु लोइनखि हाइरि कांग्रेस मेरेप अतुना मापु सौगटपसिंगा पोलिंग बूथ मनुंगदा मी सिबिया बुकुजु खुलाइसिंग पाइदुना नमदुना संगशिललगा इरांग थोनखिबनि मसिदनतना पोलिंग ऑफिशियल सिंगु कियन खांगनबदनतना फुरमखिबनि दुगा पोलिंग बूथ अदुदा सिजनरिबे EVM अदु थुगाइरमखिबनि हाइना वकटखि अमरमदा थाउदो अदुगा मरि लैनना कांग्रेस मिरेप डॉक्टर लमतिन थांग हाउकिपु 51 न्यू कैथल मानबी LP स्कूल पोलिंग स्टेशन दगी ngasi नुमिजुंग मतुंगदा पुलिस ना फजिनखिबबु यनिंगदबा फोंदोक्तुना मापु सगतपा मियोय क्यान इम्फाल दिमारपुर लंबी परिंगी मोदबुंगदगिना सपरमैना फाबगी मरक्ता लैबा खोलेट विलेज मनाक्ता लंबी द उवा मसुम तयर पाइसिंदुना मै थारा खुदक्तगी नेशनल हाईवे थिंजिन बाउखरे खोंजंग असि पुलिस ना फजिनखिबा कांग्रेस मिलेब अदुबु थादोरक्त्रिबा फावबु सथगनि हाइदि कांग्रेस मिरेब असिबु फजिनखिबगी मयोक्ता पार्टी असिगी सपोर्टर सिंगनसु इम्फाल पुलिस स्टेशन नसु प्रोटेस्ट तोखि अमरमदा थाउदो असिगी मताना KSO GSQ ना थोलकप चिरोलमदा कांग्रेस मिरेब असिबु फजिनदुना थमखिबा थावोंबु अकन ममोंना कंडेम तोरपगा लोइनना माकपु पंथदुना कंडीशन अमत याउदुना थादोकदबनि हाइरि करिगुमा KSO की डिमांड असि थाबकतो ओंथोक्तरबदि अकन मखोंजंग संगशिलगनि हाइना हाइबो वाफमसु फोंदोरखलि मखासा थरक पोइना तो पपावमना संडेल डिस्ट्रिक्ट सेक्शन 194 का अथिंग थमखरे डिस्ट्रिक्ट मजिस्ट्रेट संडेल मयांगलंबम राजकुमार थोप ऑर्डर अमगी मतुंगिना 12 सुबे स्टेट असेंबली इलेक्शन मरी लैनना एंटी सोशल एलिमेंट सिंगना संडेल डिस्ट्रिक्ट एरिया दा लैदिबा मियामगी महौसागी ओइबा पुंसी अमदी लन थुमदो खुदोंग थीबा थोप याबा अमदी इंग तपद अकायबा पिरकपा याबगी ओइथोप लैबदगी डिस्ट्रिक्ट असिगी मफम पुंबदा CRPC की सेक्शन 194 की सब सेक्शन 2 की मखार अथिंग थमले हाइदि
Athingba sigi matung ina district asigi mafam punamakta mi manga natragana mangadagi hena punba amasum sei nungmoi natragana khulai oina sisinaba yaba potlam amata puduna satpana singba yaroi Athingba si February gi kunga nipani gi hauraga election process loidriba fawba satnagani hainasu order asidasu pali Amaromdana paumi da kihalakle Taragani to Super Manipur Legislative Assembly Mikhalgi Ahan Matangaki Ngasi Bot Hadanaki Basida, Nauria Pakang AC Manungsan Ba 21/31 Ningo Mamdaleva, polling station of the Erang Lay Haiduna Paula Busanguba, Tom TV, Paumi Mapamadu Leramba NPPG, Walker Krana, mobile phone video Namluba Futising Mutan Betanatana, Paumi Sing Nikang Kanga Akan Boy Season and Fugi Tarokre, Tawong Sibu Tom TV, Makedi Yaning the Bufunguragli, Paumi Duna. ECI na piba I card fawa puthokton ulaba fawda makhut chingba helmet amadi marks na singba laptop honbata natana photo fawa namlaga thigat kani haina phongdorakhi miyam gidamakta I paw khom liba paw mi amada ulak liba thawong adu paw mi community na kana yaning da phongdo puga loinena thawdo sigi matang na mari daina ba authority da wokalagani haina so tom tv na phongdorakli Lushilak po na mayamna tentak pa Ukraine gi oiba update mayamna pizaram ge Ukraine keep station na train tong na bokho na ba Indian sing furaga tan thorakre Ukraine da laribi Indian embassy gi instruction matung inna evacuation gi dama keep railway station na train tong na ba satkiba Indian mahiroi sing train ka kanan khidre saina furaga tan thorakre hari Indian embassy gi instruction matung inna keep ki tuan medical college ani da tamba mahiroi changbu yangkhaina western Ukraine gi Uzaro hot natragana Livive ta train tong ba ngai ga laki adumapu mafam da lainama miyoi makoibu saina fuduna tanthoraki bedana tana train tongan hide Ukraine gi Tara Shevchenko National University and Bogomolet National Medical University da tama mahiroi amana phongdo kibda Indian mahiroi singadu Uzaro hot natragana Livive ta satnana ba Indian embassy gi maikedi gi khan kibani Panba yabda Ukraine da lariba Indian embassy gi maikedi Kiev ki mayor na thamkiba curfew hangdokhiba ga mari lainana Kiev ta pandunu lariba Indian mahiroi singa da Ukraine gi capital gi railway station satnaba khankibani hainasu pausna makhatana su phongdorakli Lushilak poina topa paw mana none da RK Ranjan gi helicopter tahankidaba thawdoki matangna singdorakli Union State Minister External Affairs and Education RK Ranjan Thasiki kunga tarukta none da lakpaga mari lainana thokiba thawdo amagi matangda phongdorakiba tuan media report singe mari lainana pay customary court longmai gi maikedi tuan wafung kya phongdorakli hiramasigi mari lainana pay customary court longmai gi secretary gongjai kamaina khuyek pidunu thadorakwa sirolaman hai tuan media sing the phongna rakiba report singna state asigi miyam gi marakta lana satnabagi masa amo hele lebak thipa thawdo odugi matangda gaidon kamai amasuma ki supporter singbu moral siriba press statement aduna miyam gi marakta samamna ba pokhalle maduma ki mingchathianna ba thawoina plan tawbani gaidon kamai asi afaba masuma sagi wa ngak pulusingba amani amadi ma ki haujiksu party asibu puksel singna sogali aduga amarom the Union State Minister External Affairs and Education RK Ranjan gi visit adu khuladugi miyoi singna hana khanglakpa laikhidi amasum helipad site adu Lomai Services Fellowship LCF none gi oidibani maramuduna mafam adu sizinadringa gi mamang mari lenaba authority gi ayawa hana lawudabani madudana tana mahak lakani haibadu khulgi lusingba amatada khangalakhiba laite thawdo adugi damakta di nungai taba poi adubu kanaguma miyoi kharana masagi aswoiba kupsin na bohonabada thawdo adugi khudong chaw lawroga media da lana paw tamsinduna miyam gi marakta samamnaba amadi nungsinadana ba pokhanbani hairi serol aduna makhatara aduna aranma paw aduna thokriba thawdo adubu mikhal gi mari lenaba violence ama oina uhalle adubu thawdo adudi kanaguma party ama taga natragana mikhal asiga karimata mari lenadi hairaduna hiramasigi matana mari lenaba authority singna yengsin bibaga loinana sarangna basibu tholiba miye dugi mathakta matik sabe action dokhotpina basu appeal tarakli adu haujikoina dimyam pausi matanga se lusinjarage amasum pathoksa gi bisida soikiba lankiba kya yarusu myam ngakpigeni matam gi oba maroiba ipau singsu myam dele palaitana channels ki makedi gi su update pijara ke duga myam makasa tjara poina mathang video se hauji Ukraine amasum Russia ni gi marak tholiba conflict si matang update singsu soiduna pijara ke hainasu myam gi mafamda thamjare duga haujikoina dimyam kainersi and thank you